ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯅ ꯃꯁꯥ ꯏꯁꯥꯒꯤ ꯃꯐꯝꯗ ꯆꯪꯖꯔꯒꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯃꯛꯄ ꯋꯥꯔꯣꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯛꯄꯨ ꯇꯣꯔꯕꯨꯡꯗꯒꯤ ꯂꯥꯛꯄ IDP ꯁꯤꯡꯁꯤ ꯅꯍꯥꯟ ꯇꯥꯡ 15ꯗ ꯍꯟꯁꯤꯟꯈꯤꯕꯒ ꯇꯥꯡ 13ꯅꯤꯀꯣ ꯇꯣꯔꯕꯨꯡꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ITLFꯅ ꯀꯟꯗꯦꯝ ꯇꯧꯔꯛꯏꯁꯤ ꯃꯈꯣꯏꯁꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯒ ꯆꯪꯉꯛꯏꯁꯤꯅꯦꯕ IDP ꯁꯤꯡ ꯍꯟꯖꯟꯕ ꯍꯥꯏꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅꯤ ꯒꯣꯚꯔꯅꯔꯅ ꯔꯨꯜ ꯇꯧꯔꯒ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯗꯤꯁꯤꯖꯟꯁꯤ ꯂꯧꯕꯗ ꯌꯥꯎꯔꯤꯁꯤ ꯒꯣꯚꯔꯅꯔ ꯌꯥꯎꯔꯦ DGP ꯌꯥꯎꯔꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯦ ꯍꯧꯖꯤꯛ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯒꯣꯚꯔꯅꯔꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯊꯝꯃꯛꯄ गी मतुंग इना यारे चंगो हाइदना चंगलब मतुंग सिना नोंमै काबलाइबने मसिदा मु ITLF ना बफर जोन लांसल इजिनी बफर जोन से लांसल लगदी हे नाकन बखुंजंग जंगसल कनी सिनी अदु इतारगदी अमित शाहना मु हाइगी बजो मु कोई रिकॉल तो बयाइबा चिंगना आई येंगगे तमना तंपाकना नंग येंगो हारगदी ऑफिशियली लाउथोक्त्रगसु हाइदी नाकल अमरमदा मणिपुर की इंटीग्रिटी से सुंगमांग मांग लोइदि हाइगी तारगसु मखोइगी डिमांड यूनियन टेरिटरी नत्रगा सेपरेट एडमिनिस्ट्रेशन जी पीद्रगदी अखोइ खोंजंग जी हल्लोइ हाइबने बोजा मखोइन हाइरिबसे अदुइबे तारगदी मखोइना बफर जोन अखोइ स्टेट विद इन द स्टेट हौजि सेम पीबसु नत्रि ऑफिशियल दि लाउथोक्ते अदुमा ओइ तारगसु मखोइना बफर जोन लांसिलपगिनी हाइरिबस ITLF की माइकैदगी थमइसिनदी अखोइ कोकोमिनसु चीफ सेक्रेटरी दा मसिगी मयेक सेंगना खंगलोदी हाइरी ओजा सिगी मतंगददी ओजागी मोचे करी कमाइन थम कनुने आइगे यामनो अखोइ कोकोमिना अखोइगी लौरिबा अखोइगी फिरेप से यामना थगेनंगाइ ओइ हाबिदि कोकोमिना हारिबसे अखोइगी सि लंखोइ खोनांग खोंगदा ITP अखोइगी मयाम पुरमुक्सिगा कोकोमि अखोइ यावना सि अखोइगी सिटन पोरेस चथदना अदो मोगी डिमांड करिनो अखोइगी ITP सिंग मयाम पुरमुक्से डिसेंबर था फाउगी मनुंगसिदा मसागी मयुमदा हंजलहनबियु हाइबगी खोलाउसि लाउरगा तोरुरे अदुगी मतुगिना सिगी डिसेंबर 10 दा अखोइ केनोदा मरे गवर्नर दा मेमोरेंडम पिसनगरे को अदुगी मुक चीफ सेक्रेटरी उन्नदना पॉइंट अखोइ तरुग याव वफम पिसलकांदा सिगी मोइना कनोगी ITP सिंगसे मयुमदा हंजलहनगेनि हाइबिगोमिना लखोलेरबा कैगे मया बोगी अचेब कोंकु रोड मैप तो फटन पीबीयू सिने अन पीबीयू पीदबा तारगदि अखोइ डिसेंबर की तांग 19 की मतुंग दी अखोइ कनोगी ITP सिंगा मणिपुर मियाम से यावरगा अखोइ लमजाउ ममंग थोलाकंदा इहु खुंजंग चंगलकिनि हाइबने बसे सि याम सेंगा थंबो कोकोंबी याम सेंगा थंबा को अमने बचे अरे आइना हाइजेनिंग दिंग साइगी एंकर जो हाइबी रे मणिपुर थोइबा इरांग असी अखोइ इरांग सिगी असी मसी लाक्समन ngамदे मियाम की पुनसी अदगी लोन ऑर्डर लंथुम ngakpa ngamde haina matam dugi BJP की लगा उर्मदो उन्हें अखोई MLA सॉरी अखोई MLA N बिरेन लूर चिंगबल BJP की लगा तो अदो मामा सामक से दिल्ली दा कौरगांदा दिल्ली दा कौरगांदा नंग फम थादो को देबा है मसा मोना रिजाइन पेपर इरगांदा गवर्नर दा पिसन गरबनेबा अदो कई थादो खरबनेबा सी खुदम दि कइनो हाइ मतमदा मोइसे MLA ओइना लेगाक ओइमा ओइरगा मोइ मरिबा गाकपन ngamdre बजे सेंटर दा खंगे हाइबेबा मुना खंगे मिना नुइ लेबा गाकपन नोइ मणिपुर काइरे नुइ गा तकता अदु नुइ थादो ओ हारगा मन गवर्नर पी जिबनेबा अदु हुजुक लेरिबा MLA मा पुनमक BJP की MLA के मैम जे लेबा गाकपन ngamdaba MLA यांगतने ने सेंटर ताकपर त्रो मोइ कनो असेंबली इंडिविजुअल सजन थंबा के मोबि थंबि वादनि जना असी हन वान खंगोबा सिगी मतुंग दो हुजुक ओइदि करिनो हाइरबा असिगी मतुंग दिगे मु अखोइ कनो अदुगी मु PR लेगाक लाएको अरे PR लेगाक गदि मु ngakpa ngami braba Manipur se lalo sunu ngami braba yes alog adigi PR legaak ki mamang na dro ko ki nation highway da maiti habisi chatpa yaro yer leiriba ha PR legaak ki bagna dro buffer zone thamiba red zone thamna leiriba adu lebak amagi mogi bharat ki oriba state papua state am oriba asigi moina nation highway akoi chalhandraba buffer zone thamna leiriba chibokda करीगी तबते दी अखोइ तुमिना अखोइ खुजु बार अखोइ बार लगा लेरि करिनोबा अदु बोइ चप चप माने हाइबद्राबा हादगी BJP की लगा का मोबिना अमने रिजाइन तोनु छु ngamdre अदगी प्रेसिडेंट रुन नमुक गंगुदर हाइगे मुसु अमु ngamdre अदु बोना
ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯐꯤꯂꯝ ꯉꯁꯥꯏ ꯌꯦꯡꯒꯅ ꯍꯪꯕꯤꯈꯤꯕꯗꯨ ꯍꯥꯏꯕꯤꯔꯤꯕꯗꯣ ꯃꯇꯝ ꯑꯃꯒꯤ ꯂꯥꯟ ꯀꯟꯅ ꯀꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯅꯔꯕ ꯃꯇꯝꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯜꯂꯤꯗ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯅꯣꯛꯑꯀꯥꯟꯗ ꯄꯥꯎꯕꯤꯁꯤ ꯃꯥꯡꯗ ꯎꯅꯔꯦ ꯑꯩꯈꯣꯏꯒꯤ ꯎꯅꯔꯕꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯍꯥꯏꯍꯧꯔꯦ ꯆꯤꯡꯅ ꯃꯥꯅ ꯉꯥꯛꯑꯒꯦꯌꯦ ꯇꯝꯄꯥꯛꯅ ꯑꯩꯅ ꯉꯥꯛꯑꯣ ꯍꯥꯏꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯗꯣꯏꯅꯦꯕ ꯑꯗꯨ ꯐꯤꯂꯝ ꯇꯥꯔꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯑꯦꯕ ꯐꯅ ꯌꯥꯝꯅ ꯑꯃꯤꯠ ꯁꯥꯍꯅ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯗꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯨꯗꯧꯅꯦꯕ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯤꯌꯦ ꯁꯟꯅ ꯊꯣꯡ ꯂꯥꯟꯕ ꯎꯔꯒꯁꯨ ꯎꯗꯦ ꯍꯥꯏꯒꯗꯕꯅꯤꯀꯣꯅ ꯍꯥꯏ ꯃꯤꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯊꯝꯈꯤꯑꯕ ꯑꯗ ꯌꯦꯡꯉꯨ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯣꯔꯕꯨꯡ ꯖꯦꯄꯤꯗ ꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯇꯤ ꯄꯤ ꯈꯔ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯍꯟꯖꯤꯟꯕ ꯌꯥꯔꯦ ꯍꯥꯏꯔꯒ ꯍꯟꯖꯤꯜꯂꯦꯅꯦꯀꯣ ꯍꯟꯖꯤꯜꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯣꯡꯉꯥꯜꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯨꯀꯤꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯝ ꯑꯗꯨꯅ badang ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯑꯦꯕ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝꯃꯒ ꯃꯣꯏ ꯉꯥꯛꯏꯕ꯭ꯔꯥꯕ ꯒꯚꯔꯟꯃꯦꯟꯠ ꯆꯪꯉꯝꯗꯥꯏ ꯃꯇꯝꯗ ꯑꯥꯏ ꯇꯤ ꯄꯤ ꯆꯪꯉꯝꯗꯥꯏ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯀꯣ ꯃꯩ ꯆꯥꯛꯄ ꯌꯥꯎꯈ꯭ꯔꯕ ꯑꯗꯩ ꯆꯥꯛꯇꯕꯗꯨꯅ ꯀꯃꯥꯏꯅ ꯁꯦꯝꯖꯤꯜꯂꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯩꯗꯣꯔꯤꯅꯤꯀꯣ ꯃꯣꯏ ꯂꯣꯏꯅꯃꯛꯁꯤ ꯐꯖꯅ ꯂꯩꯔꯕ꯭ꯔꯥ ꯃꯣꯏꯗꯤ ꯑꯇꯦꯛ ꯀꯅꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯃꯣꯏ ꯏꯟꯇꯦꯂꯤꯖꯦꯟ ꯅꯦꯠꯋꯥꯔꯛ ꯀꯥꯏ ꯆꯠꯔꯒꯦ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯅꯦꯠꯋꯥꯔꯛ ꯀꯥꯏ ꯆꯠꯈꯤꯒꯦꯕ ꯀꯔꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯑꯥꯏ ꯇꯤ ꯄꯤꯁꯤꯡꯁꯤꯕꯨ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯅ badang ꯀꯥꯞꯍꯜꯂꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤꯗꯧꯔ ꯑꯗꯨ ꯌꯥꯅꯤꯡꯗꯦꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯝꯇꯅ ꯉꯁꯤꯐꯥꯎꯗ ꯐꯣꯡꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤ ꯀꯥꯞꯄꯤꯕ ꯀꯩꯅꯣ ꯚꯥꯔꯠꯀꯤ ꯄꯤ ꯑꯥꯔ ꯂꯩꯉꯥꯛꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯂꯥꯎꯕ ꯉꯝꯕ꯭ꯔꯥꯕ ꯂꯥꯎꯕꯗ ꯍꯥꯏꯕ ꯉꯝꯕ꯭ꯔꯥꯕ ꯃꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯀꯔꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯏꯒꯤ ꯄꯥꯛꯈꯤꯕ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯁꯤꯅ ꯃꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯉꯁꯤꯅ ꯑꯃꯨꯛ ꯇꯣꯔꯕꯨꯡ ꯑꯁꯤꯗꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯝꯅ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯃꯩꯇꯩꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯄꯤꯁ ꯃꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯖꯦꯛ ꯐꯪꯕꯅꯤ ꯍꯥꯏꯔꯤꯅꯤ ꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯐꯝꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯅꯣꯏ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯊꯨꯒꯥꯏꯔꯣꯏꯅ ꯅꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯌꯥꯕ꯭ꯔꯥꯕ ꯕꯐꯔ ꯖꯣꯟ ꯂꯩꯀꯥꯏ ꯊꯝꯒꯗ ꯀꯩꯗꯧꯗꯦ ꯀꯩ ꯌꯥꯕ꯭ꯔꯥꯕ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯁꯤꯔꯕ ꯕꯤꯁꯤꯛ ꯚꯥꯔꯠ ꯀꯥꯏꯗꯣ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯂꯦꯡꯒ꯭ꯋꯦꯖ ꯀꯥꯏ ꯇꯧꯗꯣ ꯑꯗꯨ ꯂꯩꯕ ꯋꯥꯟ ꯔꯤꯂꯤꯖꯟ ꯀꯥꯏ ꯂꯩꯖꯕ ꯍꯥꯏꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯩꯒꯤ ꯃꯥꯅ ꯉꯥꯡꯉꯤꯅꯤ ꯑꯃꯤꯠ ꯁꯥꯍ ꯑꯩꯒꯤ ꯃꯥꯅ ꯉꯥꯡꯉꯤꯅꯦꯅ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯕ ꯑꯃꯤꯠ ꯁꯥꯍ ꯑꯩ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯕꯨ ꯃꯤꯒꯤ ꯅꯦꯁꯟ ꯍꯥꯏꯕꯗ ꯆꯠꯄ ꯌꯥꯗꯕ ꯀꯔꯤꯅꯣ ꯃꯣꯏ ꯊꯤꯡꯕ꯭ꯔꯥꯕ ꯕꯐꯔ ꯖꯣꯟ ꯄꯣꯠꯇꯣ ꯂꯧꯊꯣꯛꯄ꯭ꯔꯥꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯂꯥꯟꯗꯥꯔꯤꯕ ꯃꯌꯥꯝ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯗꯣ ꯉꯁꯤꯐꯥꯎ ꯃꯣꯏꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯑꯦꯛꯇꯨꯗ ꯄꯥꯟꯅꯅ ꯇꯧꯕ꯭ꯔꯥꯕ ꯎꯠꯄꯤꯗꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯕꯤ ꯖꯦ ꯄꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯟꯕ ꯀꯥꯡꯒꯣꯡ ꯆꯥꯏꯗꯅ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯉꯍꯥꯛꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯂꯀꯥꯟꯗ ꯗꯤꯜꯂꯤꯁꯤꯗ ꯆꯠꯀꯗꯕꯅꯤ ꯗꯤꯜꯂꯤ ꯆꯠꯂ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯒꯗꯕꯅꯤ ꯎꯅꯔꯀꯥꯟꯗ ꯅꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯉꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯥꯛꯆꯔꯒꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯒ ꯉꯝꯒꯗꯕꯅꯦꯕ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤ ꯄ꯭ꯔꯗꯦꯁ ꯂꯩꯔꯤꯅꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯕꯤ ꯖꯦ ꯄꯤꯒꯤ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯂꯩꯔꯤꯅꯤ ꯄꯥꯔꯇꯤꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯏꯕꯦꯝꯃ ꯁꯔꯥ ꯗꯦꯕꯤ ꯁꯥꯟꯇꯤ ꯂꯥꯛꯑꯅꯤ ꯑꯗꯨ ꯇꯧꯔꯦ ꯃꯥ ꯂꯥꯎꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯡꯉꯒ ꯃꯥꯒꯤ ꯀꯔꯤ ꯀꯇ꯭ꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯁꯤ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯕꯤ ꯖꯦ ꯄꯤꯁꯦ ꯂꯩꯖꯔꯔꯣꯏ ꯍꯥꯏꯅ ꯑꯥꯗ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯍꯥꯏꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇꯅꯅꯦ ꯃꯣꯏꯅ ꯁꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤꯅ ꯃꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯦ ꯁꯤ ꯇꯧꯗꯣꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯌꯦꯡꯉꯨ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯀꯣꯟ ꯂꯩꯅꯤ ꯀꯩꯅꯣ ꯍꯥꯏꯖꯔꯤꯁꯦ ꯃꯀꯣꯟ ꯂꯩꯌꯦꯕ ꯁꯥ ꯎꯆꯦꯛ ꯀꯩꯒꯤ ꯃꯀꯣꯟ ꯂꯩꯔꯒ ꯃꯀꯣꯟꯗꯨꯗ ꯆꯨꯝ ꯆꯥꯗꯅ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨ ꯑꯥꯏ ꯇꯤ ꯄꯤꯁꯤꯡ ꯃꯀꯣꯟ ꯂꯩꯔꯤꯕ꯭ꯔꯥꯕ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯣꯏ ꯃꯀꯣꯟ ꯃꯩ ꯊꯥꯔꯛꯇꯨꯅ ꯃꯃꯥꯡ ꯊꯨꯒꯥꯏꯕꯤꯔ ꯃꯃꯥꯡ ꯕꯨꯜꯗꯣꯖꯔꯅ ꯇꯛꯈꯥꯏꯈ꯭ꯔꯦ ꯀꯩꯅꯣꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯃꯣꯏ ꯃꯃꯥꯡꯗ ꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯁ ꯄꯤꯒꯤ ꯃꯃꯥꯡꯗ ꯕꯦꯔꯥꯕꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯑꯗꯨ ꯃꯣꯏ ꯊꯤꯡꯉꯝꯕ꯭ꯔꯣ ꯑꯥꯏ ꯇꯤ ꯄꯤꯁꯤꯡꯁꯤ ꯎꯆꯦꯛ ꯃꯀꯣꯟ ꯂꯩꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯁꯤꯗ ꯃꯤꯒꯤ ꯀꯥꯈꯨꯕꯗ ꯊꯝꯖꯤꯜꯂꯒ ꯁꯤꯁꯤ ꯇꯧꯁꯤ ꯇꯧꯅ ꯂꯩꯁꯤ ꯀꯔꯤꯅꯣꯕ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯤꯁꯤꯗ ꯎꯔꯤꯄꯣꯛ ꯑꯄꯨꯝ ꯂꯨꯞꯀꯤꯗꯣ ꯉꯔꯥꯡ ꯃꯣꯏꯒꯤ ꯑꯩꯅ ꯀꯥꯎꯖꯔꯦ ꯃꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯥꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯂꯩꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯣ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯈꯣꯡꯒꯥꯎꯗꯨꯗ ꯂꯩꯕ ꯚꯥꯔꯠ ꯂꯩꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯣ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯃ ꯀꯦꯁ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯁꯦ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯩꯔꯤꯕ ꯂꯤꯡꯉꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯦꯕ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯑꯥꯏꯟꯁꯤ ꯐꯥꯏꯚ ꯊꯨꯒꯥꯏ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯤ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯣꯏ ꯀꯃꯥꯏꯅ ꯇꯧ ꯂꯩꯒꯦꯕ ꯅꯣꯏꯕꯨ
ꯑꯩꯈꯣꯏꯁꯨ ꯗꯤꯁꯀꯁꯟ ꯁꯥꯏꯉꯥꯟ ꯅꯩꯅ ꯈꯣꯠꯅ ꯃꯇꯝꯗ ꯀꯔꯒ ꯃꯤꯅ ꯈꯣꯡꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯔꯣ ꯈꯔ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯍꯥꯏꯖꯔꯤ ꯈꯣꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯄꯨꯔꯥ ꯅꯨꯡꯗꯤ ꯏꯁꯤꯡ ꯆꯥꯏ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯉꯥꯅꯤ ꯉꯥꯡ ꯇꯣꯛ ꯍꯥꯏꯕ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯉꯨ IT11ꯗ ꯀꯔꯤ ꯁꯤꯕꯨ ꯃꯣꯏꯅ ꯀꯩꯅꯣꯅ ꯃꯣꯏꯅ ꯕꯐꯔ ꯖꯣꯟ ꯃꯩꯇꯩꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯅ ꯐꯪꯕꯅꯤ ꯑꯩꯅꯦ ꯑꯗꯣ ꯑꯗꯨꯛ ꯀꯨꯏꯅ ꯕꯐꯔ ꯖꯣꯟ ꯊꯝꯕꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏꯅ ꯍꯥꯏꯍꯧꯗꯕꯗꯒꯤ ꯁꯨꯝ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯕ ꯌꯦꯡꯅꯕꯒꯤ ꯃꯇꯦꯡ ꯑꯃꯒꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯕ ꯑꯗꯨ ꯅꯥꯎ ꯆꯥꯎꯕꯗꯒꯤ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏꯅ ꯁꯤꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯏꯅꯦꯕ ꯃꯁꯤ ꯃꯣꯏꯅ ꯇꯧꯍꯟꯕꯅꯦꯕ ꯑꯩꯈꯣꯏ MLA ꯁꯤꯡꯗꯤ ꯇꯧꯍꯟꯕꯅꯤ ꯃꯣꯏ ꯁꯣꯟꯕꯗꯒꯤ ꯇꯧꯍꯟꯕꯅꯦꯕ ꯉꯍꯥꯟꯅ ꯕꯐꯔ ꯖꯣꯟ ꯊꯝꯅꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯇꯛꯈꯥꯏꯔꯕꯗꯤ ꯃꯣꯏ ꯇꯧꯈꯤꯗ꯭ꯔꯣ ITP 하는지 증전을 해봐 ITP 코치기 ITP 안 하더니 아고나 마샤 민나 한전 바이르지 마이티 걱정했대 아고 아픈 머리 마ям도 시기관이 아고기나 마ям 하이르지 10억 놓고 이기로 비디오 봐 얍을 좀 더니 아치기 트랜스젠더 어디봐 말em 통함 yes 하이 빙미 마르 용 딜리 쿠투 비네들 라가나 비게 이스테 तरुक से लाला गंदा मरम दमजन को लाक्सबा प्रिस्की पॉक्जन पुजबा मणिपुर के पूर्ण सत्यम कायबे रो सि तौजु रो हैना हाई बसदबो कोतु अदिगी मोय आजे मयाम न कोई कबु बिलाम यारो येने अद भारत की लेगा की प्राइम मिनिस्टर करुक तुबे लेरी अहिंसा की मपारी ओरबा महात्मा गांधी हां नत्रो मन पामजो पीस नन वायलेंस अदु जुम फम ओइरगा न मालियम थोंगाम लाक्सबदु मरि बाक मणिपुर कायबे यारोय मणिपुर कायबे इंडिया कायबेनी हानगा लाक्सबदुबो कपो बिलाम यारोय न थिंग लाक थोक बतम द कनाम द हाइदि मी गवर्नर आई लेरी कइनो अदगी अभी शादसु कइनो अदि नरेंद्र मोदी सु कइनो हाना हाइदेबा अदुदि अहिंसा की मपारी ओरिबा अखोय की कनो के अखोय मतबा गांधी बौदा जाति मपा बौ च खंगदे ताक नत्रो हाइना अबि म्याम हंगेबा छि अखोय की कराब द लित्रबने बदरो मणिपुर जे येंग मेंग करिनोबा yes yes नोइदगी भारत दगी हाना चै रिचिंग की अपने मका तमदरगो भाषा कॉन्स्टिट्यूशन चतरगो मिखल तोदरगो हाना लेगा शब्द द लेरे बेनेबा अखोय न गाली गम बिजोरा गम नते ने हाजे वो सोते हबदिगो मो जो मनोई भारत पुथो चेंग बि नतेबा अखोय बो नोइद कैप्टन अखोय ओदे भारत तिल बतम द येगोना पार्टी स्टेट काइना हा थमे अहुम लक्से इनेन टेरिटोरी गाना अदु तौबा गाना थमिनसे अदगी स्टेट रूट काइना अदुगी सा मोइ अहुम ताम मरी मंगा लेनेबा अदुना से हाइबी देबा कोइना अदु तुम तुबिने येंगे तुबे अदुगा मोइ दम त अखोगी अखोइना नोगी लेबाक सेमनबा आइनि सेमनबा अखोगी थागकीबा MLA मया पुनबक्सु तुमिन लेरे अदुनदि भारत ngak ki matun thu ene patun thu iru jening ba thoga ti ko chamane do samane ba noina ngak kadab ne ba noina meser amator pujan na kadab ne ba assembly ga ni punna le ji ha ka mari pister legislative assembly le ji yune si hu ji sasbete ne meser thamaga le ne ba kane hak dak to ba si kane hak dak to ba लोइन मंगन तान बगी फिल्म द लाख तारगदि फरोय अदन होजगसी माना बफर जोन हाना लो मगदमनी को हे हाइबगा रे जोन थंबेरोय मगदमनी नेशन हाइबा थिंबेरोय हाइरिनो दमनी हाइबजो अदन तौतो मैम तौबिदा दरगी सी फिल्म जो ओरपरेबा अदु हुजुवाइदा भारत लंगाना मणिपुर के पूर्ण सत्यम काहेलोय मिबेगी हक्सांग अमदगी तोंगा पाट मैम कटपक नाब तौदो तहोलोय हाइना हाइना हाइबो दुनि यारोयबा यारोय अदुना यारोय अदु पंगांग ngang गांबिगनु मियाम कमाइना तारम गदगे अखोय उरम गदगे हाबदो तौनो अखोय मियोय बनी नोमदे अखोय इसागे असेंग जुमदा चटपद बाइना अखोय लोन बापुगी ब्लांग चद को सिदोरि बनी हिंगी जनी अखोयना इरेपाक इरम दगी नमक ततुंगी फ्यूचर जेनरेशन जामुदा अखोयना तहुजी अफो तौसेदो कसे को हिंजेरे बचले यो कोमा पुनमक्से कथौ थोमा याम दुगी ननि हाबदो अदुनि अखोय तंग तौबियो अदोमना हेंग खानरगा माना हेंग खानरगा दा ओजवा ngang बद बिदो इमेरा हनग्रे ना हायउबदो मिनम ngang बे इमेरा दो हनग्रे हाबदो नोइ सिरगा नोइगी मूर्तिदा नोइगी मोदा लैकत मियम द लैरोये नोइगी पुसी वारिदा तमगे फिदम ओइदना हाबि अमतु तमोयबा हाबि फिल्म दो जी खनबियु अदुना अखोयदी मणिपुरदा अखोयगी इंतपा हनजनबदो अखोयगी MLA सिंग मया पुनम मन अखोयदा चामानना अखोयगी लौबियु भारत लका को ITP सिंग मया पुनमक सिंग से मयुमदा हनजनबियु हनजनरगी ममांगदा कोकोमिन हाइदो मागी गमेना पैकेट लेबा कोई कंक्रीट कोई रोड बेड पादना पीबिरो पीबिरगा मोइसे उसे वया दोन बकोन लेरबनी
ꯑꯗꯨ ꯃꯣꯏꯅ ꯂꯩꯔꯒ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯤꯌꯣꯕ ꯑꯗꯨ ꯄꯥꯏꯈꯠꯇꯅ ꯃꯇꯝꯒꯤ ꯊꯣꯛꯄ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯕꯤꯖꯦꯄꯤꯒꯤ ꯄꯣꯄꯨꯂꯔ ꯉꯥꯛꯇꯨꯅ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯎꯊꯥꯏꯔꯀꯥꯟꯗ ꯄꯤ ꯑꯥꯔꯗ ꯉꯥꯛ ꯂꯩꯔꯦ ꯄꯤ ꯑꯥꯔꯗ ꯉꯥꯛꯅꯁꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯀꯥꯡ ꯆꯥꯏꯔꯦ ꯒꯕꯔꯅꯔ ꯅꯨꯃꯤꯠ 5ꯅꯤꯔ ꯀꯩꯅꯣ ꯗꯤꯜꯂꯤ ꯆꯠꯈ꯭ꯔꯗꯥꯏ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯟꯃꯛꯇ ꯁꯨꯇꯤ ꯂꯧꯔꯦꯅ ꯃꯌꯥꯝ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯌꯦꯡꯕꯤꯌꯣꯕ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯂꯣꯏꯔꯦꯕ ꯄꯨꯔꯥ ꯂꯣꯏꯔꯦꯕ ꯀꯗꯥꯏ ꯍꯥꯏꯗꯣꯛꯇꯅꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯇꯝꯗꯅꯦ ꯏꯍꯧꯔꯒꯅꯤ ꯏꯟꯗꯤꯌꯥꯁꯀꯤ ꯂꯃꯥꯏꯗ ꯐꯖꯅ ꯏꯗꯅ ꯂꯩꯍꯧꯔꯒꯅꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯣꯏꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯅ ꯅꯁꯛꯁꯨ ꯈꯪꯉꯤ ꯅꯃꯤꯡꯁꯨ ꯈꯪꯉꯤ ꯅꯔꯝꯆꯠꯁꯨ ꯈꯪꯉꯤ ꯍꯥꯏꯕꯗꯣ ꯂꯣꯏ ꯑꯣꯏꯍꯧꯗꯧꯕꯅꯦꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯁꯦ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯅꯕꯤꯌꯨ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯒ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯗꯅꯦ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯎꯠꯄꯤꯌꯣꯕ ꯃꯣꯏꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗ ꯇꯨꯊꯗꯅ ꯁꯣꯔꯤ ꯂꯩꯕꯤꯔꯒ ꯅꯨꯡꯁꯤꯗꯤ ꯁꯣꯔꯤ 오케이. 타겟 제리 오자. 마시데 뭐 오자 거기